ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯈꯔ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯕꯤꯔꯦꯟ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯕ ꯁꯨꯕ ꯅꯣꯝꯕ ꯀꯟꯖꯕ ꯄꯥꯈꯪ ꯑꯃꯅꯤ꯫ ꯇꯧꯕꯇꯕꯨ ꯕꯤꯔꯦꯟ ꯃꯌꯨꯝ ꯄꯥꯜꯂꯨ ꯍꯥꯏꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯌꯥꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯨ ꯃꯥꯅ ꯑꯌꯥꯝꯕ ꯄꯨꯔꯝꯃꯤ꯫ ꯕꯤꯔꯦꯟꯒꯤ ꯃꯃꯥꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯧ ꯊꯤꯅꯕ ꯕꯤꯔꯦꯟꯗ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯁꯤꯜꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯕꯤꯔꯦꯟꯒꯤ ꯁꯥꯒꯩꯒꯤ ꯃꯆꯟꯅꯨꯄꯤ ꯊꯣꯛꯄ ꯑꯃꯅ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯕꯤ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯆꯦ ꯑꯗꯨ ꯃꯕꯨꯡ ꯕꯤꯔꯦꯟꯒꯤ ꯑꯣꯏꯅꯕ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯁꯤꯟꯅꯗꯨꯅ ꯕꯤꯔꯦꯟ ꯑꯃꯗꯤ ꯇꯣꯝꯕꯤꯕꯨ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯈꯤ꯫ ꯃꯁꯥ ꯃꯁꯥꯁꯨ ꯌꯥꯅꯗꯨꯅ ꯆꯦꯜꯂꯛꯈꯤ ꯑꯗꯨꯒ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯈꯤ꯫ ꯕꯤꯔꯦꯟꯅ ꯂꯧꯔꯤꯕ ꯇꯣꯝꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯏꯝꯐꯥꯜ ꯅꯤꯉꯣꯜꯅꯤ꯫ ꯑꯎꯟꯄꯣꯠ ꯃꯔꯟ ꯃꯊꯨꯝ ꯆꯞ ꯆꯥꯅ ꯄꯤꯔꯛꯏ ꯃꯃꯥ ꯃꯄꯥ ꯍꯣꯏꯅ꯫ ꯇꯣꯝꯕꯤꯒꯤ ꯃꯄꯥꯁꯤ ꯄꯤꯛꯇꯛꯅ ꯑꯣꯐꯤꯁ ꯑꯃꯒꯤ ꯀ꯭ꯂꯥꯔꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯤꯅ ꯅꯣꯂꯨꯛꯅ ꯆꯜꯂꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯋꯥꯡꯅ ꯇꯝꯖꯔꯛꯄ ꯅꯨꯄꯤꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯐꯅ ꯍꯧꯔꯛꯈꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯇꯣꯝꯕꯤꯒꯤ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯒꯨꯟ ꯃꯌꯥꯝꯁꯤꯗ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯨꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯁꯥꯒꯩꯒꯤ ꯃꯧ ꯑꯃꯅ ꯌꯥꯝꯅ ꯀꯜꯂꯛꯄ ꯃꯤꯇꯥ ꯈꯝꯗꯥꯕ ꯍꯧꯔꯛꯈꯤ꯫ ꯀꯜꯂꯛꯄꯅ ꯃꯤꯕꯨ ꯑꯔꯥꯟꯕ ꯂꯝꯕꯦꯟꯗ ꯂꯝꯖꯤꯡꯏ꯫ ꯂꯩꯀꯥꯏ ꯑꯗꯨꯗꯁꯨ ꯕꯤꯔꯦꯟꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯏꯪ ꯇꯞꯄꯤ ꯃꯧꯅꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯥꯒꯩꯒꯤ ꯃꯧ ꯁꯣꯅꯥꯂꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯥꯝꯅ ꯀꯜꯂꯛꯄ ꯍꯦꯜꯂꯛꯈꯤ꯫ ꯄꯨꯛꯆꯦꯟ ꯄꯤꯛꯄꯤ ꯅꯨꯄꯤ ꯍꯥꯏꯗꯨꯅꯤ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯑꯃꯁꯨ ꯁꯝꯅꯗꯨꯅ ꯕꯤꯔꯦꯟꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤꯕꯨ ꯃꯥꯡ ꯇꯥꯛꯅꯕ ꯍꯣꯠꯅꯒꯦ ꯈꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯊꯥ 9-10 ꯐꯥꯔꯛꯄꯗ ꯇꯣꯝꯕꯤꯁꯨ ꯃꯤꯔꯣꯜꯂꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯄꯥꯎ ꯑꯁꯤ ꯇꯥꯔꯛꯄꯗꯒꯤ ꯐꯠꯇ꯭ꯔꯕ ꯁꯥꯒꯩꯒꯤ ꯁꯣꯅꯥꯂꯤꯅ ꯃꯍꯩꯖꯥꯗꯨ ꯀꯥꯞꯁꯤꯜꯂꯒ ꯇꯣꯝꯕꯤꯗ ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯤꯗꯀꯣ ꯇꯣꯝꯕꯤꯒꯤ ꯏꯃꯨꯡꯁꯤ ꯍꯥꯏꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯁꯥꯒꯩꯒꯤ ꯐꯠꯇ꯭ꯔꯕ ꯁꯣꯅꯥꯂꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯂꯧꯁꯤꯡ ꯑꯗꯨ ꯃꯍꯨ ꯃꯌꯥꯏ ꯀꯜꯂꯛꯈꯤ꯫ ꯅꯨꯃꯤꯠ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯃꯆꯤꯟꯗꯁꯨ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯩꯅ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯁꯣꯜꯂꯛꯈꯤ꯫ ꯃꯥꯒꯤ ꯑꯁꯤꯒꯨꯝꯂꯕ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅ ꯇꯣꯝꯕꯤ ꯑꯃꯗꯤ ꯕꯤꯔꯦꯟꯒꯤ ꯏꯃꯨꯡꯗ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯂꯥꯏ ꯐꯠꯇꯕ ꯊꯥꯖꯤꯟꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯀꯤꯔꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯀꯌꯥ ꯑꯃ ꯎꯍꯟꯕ ꯍꯧꯔꯛꯈꯤ꯫ ꯇꯣꯝꯕꯤꯕꯨꯁꯨ ꯏ ꯊꯃꯥꯏꯕꯤꯗꯨꯅ ꯃꯁꯥ ꯁꯣꯟꯖꯜꯂꯛꯈꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯈꯨꯗꯣꯡꯊꯤꯔꯕ ꯆꯩꯔꯛ ꯑꯁꯤꯗ ꯇꯣꯝꯕꯤꯁꯨ ꯊꯥ ꯐꯥꯔꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯕꯤꯔꯦꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯁꯣꯜꯂꯤꯁꯤꯕꯨ? ꯑꯗꯣ ꯐꯔꯦ, ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯁꯤ꯫ ꯑꯉꯥꯡ ꯅꯠꯇ꯭ꯔꯒ ꯃꯃꯥ ꯁꯤꯕ ꯌꯥꯏ, ꯂꯨꯗꯨꯔꯤꯗ" ꯍꯥꯏꯗꯨꯅ ꯕꯤꯔꯦꯟꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯕꯤꯔꯦꯟꯁꯨ ꯗꯣꯛꯇꯔ ꯑꯗꯨꯗ, "ꯗꯣꯛꯇꯔ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯌꯥꯔꯒꯗꯤ ꯗꯣꯛꯇꯔꯅ ꯑꯉꯝꯕ ꯊꯥꯛꯇ ꯑꯃꯨꯛꯇ ꯍꯣꯠꯅꯕꯤꯌꯨ꯫ ꯑꯩꯒꯤ ꯅꯨꯄꯤꯒ ꯏꯆꯥꯒꯤ ꯊꯋꯥꯏꯒ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ" ꯍꯥꯏꯖꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯃꯨꯛ ꯕꯤꯔꯦꯟꯗ ꯌꯦꯡꯗꯨꯅ, "ꯐꯔꯦ ꯐꯔꯦ, ꯅꯪ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯜꯂꯨꯅꯨꯗ꯫ ꯏꯁꯣꯔ ꯅꯤꯡꯁꯤ, ꯑꯩꯈꯣꯏꯒꯤꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯅꯪꯒꯤ ꯅꯆꯥ ꯑꯃꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯀꯟꯕ ꯉꯝꯅꯕ ꯍꯣꯠꯅꯒꯦ꯫ ꯅꯪ ꯋꯥꯈꯜ ꯁꯣꯟꯗꯒꯅꯨ" ꯍꯥꯏꯕꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯋꯥꯐꯝ ꯑꯗꯨꯗ ꯀꯞꯇꯨꯅ, "ꯏꯆꯥꯁꯨ ꯏꯁꯨꯁꯨ ꯀꯟꯕꯤꯌꯨ ꯗꯣꯛꯇꯔ" ꯍꯥꯏꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯣꯝꯕꯤ ꯑꯉꯥꯡ ꯎꯅꯅꯕ ꯑꯣꯄꯔꯦꯁꯟ ꯀꯥꯗ ꯄꯨꯁꯤꯟꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯕꯤꯔꯦꯟꯁꯨ ꯏꯁꯣꯔꯕꯨ ꯅꯤꯡꯖꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯊꯧꯅꯤꯖꯩ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯑꯉꯥꯡꯁꯨ ꯃꯃꯥꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯤꯔꯦꯟ ꯑꯃꯗꯤ ꯇꯣꯝꯕꯤꯒꯤ ꯃꯃꯥ ꯃꯄꯥ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯉꯥꯡ ꯑꯗꯨ ꯃꯁꯥ ꯁꯣꯟꯃꯟꯕꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯔꯛꯈꯤꯗꯦ꯫ ꯃꯗꯨꯗ ꯗꯣꯛꯇꯔꯅ ꯇ꯭ꯔꯤꯠꯃꯦꯟꯒꯤꯗꯃꯛꯇ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯥ ꯑꯃꯗ ꯄꯨꯁꯤꯟꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯃꯥꯁꯨ ꯃꯁꯥꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯕꯤꯔꯦꯟꯒꯤ ꯃꯐꯝꯗ ꯁꯤꯟꯅꯕꯤꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯅꯨꯄꯤꯅꯤ꯫ ꯑꯁꯣꯝꯗ ꯁꯣꯅꯥꯂꯤꯗꯤ ꯀꯜꯂꯛꯄꯅ ꯂꯣꯏꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯕꯤꯔꯦꯟꯒ ꯇꯣꯝꯕꯤꯒ ꯄꯨꯡꯀꯠꯇ ꯈꯠꯅꯕ, ꯑꯃꯒ ꯎꯅꯕ ꯌꯥꯔꯛꯈꯤꯗꯦ꯫ ꯇꯣꯝꯕꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯈꯤ, ꯃꯔꯝꯗꯤ ꯐꯠꯇ꯭ꯔꯕ ꯁꯣꯅꯥꯂꯤꯅ ꯇꯣꯝꯕꯤꯕꯨ ꯏꯗ ꯊꯃꯥꯏꯕꯤꯈ꯭ꯔꯦ꯫ ꯃꯗꯨꯅꯅꯤ ꯕꯤꯔꯦꯟꯁꯨ ꯗꯣꯛꯇꯔ ꯃꯈꯟ ꯃꯈꯟ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯃꯩꯗ ꯕꯤꯔꯦꯟꯅ ꯂꯥꯏꯐꯝꯗ ꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯈꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯕꯤꯔꯦꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯁ, ꯑꯣꯟꯊꯣꯛꯄꯅꯤꯗ, ꯅꯈꯣꯏꯒꯤꯁꯤꯗꯤ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯈꯣꯏꯅ ꯑꯀꯟꯕ ꯄꯣꯠ ꯊꯥꯕꯤꯔꯦ, ꯏꯗꯁꯨ ꯊꯃꯥꯏꯕꯤꯈ꯭ꯔꯦ" ꯍꯥꯏꯔꯛꯈꯤ꯫
asumna sagai gi ina torongani haibasi biren amadi magi mama mapana khalludabani maibi aduna tombi gi masa ngak thok sanaba kari no kharadi tawbirami adubu ka henadi pharamdi maramdi makoina tharakpa posak tuna hena kankhibana yamna kuiraba posak ni su haireki fatraba sonali su mana tawkiba mahijadu adu tengbale haiduna asomda haraubana loirami masigi matung matang khara leiraga muk nongma numit ama birena thabak chathokhingai makhoi sagai gi manau nupa ama sirami biren ga su yamna tuina punba miyoini siriba du birena hatpani haiduna maran season duna siriba imung aduna biren ge yumda lekai miyam ama khomlaga nungna thomjalaki madudagi tombi su masangam ngamda pikliba macha du puduna chenki mayungi mapa mama da su phone tawrami matuda tombi gi mama na su ima gi bema sida lao nathoi mang batare lao ima ngairamage hairaki matam madu su ningtham thagi matamni krak ingba matamni tawbodobu tombi su magi nupa lakpa ngairaga punna samina khrage khanduda yum mamada biren bu lakpa ngairaga mukhoyani punna mapamda satki masigi matungdagidi tombi ingna sikna matam khradi leiba phangjarami adubo sonali na tharakkiba posak aduna kankhibana tombi amuk naba horaki biren amadi makhoigi mama mapana doctor apha batana duna yenglibani adubo leina layong khangdi leina leite haraki doctor sing adunadi matam maduda biren su mathwai yamna wajarami kamdauna kanaga tana duna magi nupi bu laying sigi haiduna asumna sum haukhibana mabani gi masanupina class 2 karakpa saiwaida tombi su sum sonjalaktuna chakpok thongba ngamlakhide asumna machit na aduna masanupina class 4 karakpa swaidadi tombi yamna kanna naraki karimata chawtha usu yaramde jaiba phok jaibiki mama mapana tombi gi mama mapa si laikya thajade aduna birena ngangliba mayam adu thajabiramdi biren su lona thupna magi nupi gi mama mapa khangandana maibi aphaba magi manakta chattuna wa tana jarami maduda maibi aduna tombi bo mukta puru ai kanba ngamra yenge harami asomdana amuk birena tombi bo maibi dugi manakta puge hairubada mama mapa na yarakhide nongma gi tombi su masinda ibu kaure aibu lao haire haina choiron lonba horaki masasu nongma gi sonjalaki adubo nongdamba magi khusiemna asumna tho utamlambana fatraba sonali gi mahijadu aduna tombi nongma gi lakselakduna nongmadi tombi magi phamungda pikliba magi masanupi amadi mapuroiba bu thadoktuna siduna leiramki mamagi mataw aduda masanupi su makhong makut thinduna mama bu mamit pango haiduna kapsarami matawsing asida biren su mathamoi kaiki mamitagi leptraba pirang sin tharaktuna tombi gi thawai yautraba haksang adu yengduna wakhal amasu niksingaki patam amadi tombi na hingningai aibu afaba doctor gi manakta pubiyu isa chawo phau ai hingba pami wai sing asi ningsingduna biren thamoi kaina kaplami tombi lekhidraba matungdagidi biren su thabuk maphamda leiraga masabuna boarding da thamki masanupina boarding dagi suti thorakpada mamadi kaujaning leiramdabadu ubada mapi irasienduna mapabu kolaga baba haina kolaga kapami ahing khuding mamagi photo bu kolaga tumjai aduga masinda mama nang amuk halu ko hayeng muki mapokta ima nanga iga thingnasiko wai singasi ahing khudingi masinda sonduna pena kapsarami kalakpana punamak pumang tahali thoibi mama yaudana mapunchi chupa mapaga haujik su piklaba khungang aduda leiri mayam ahambagi wari asi matang asaida loijari wari asi aigi nungsijaraba isalamana aigi phamda thabirakpani ani suba wari semu mayamgi maphamda khudon tamjage thogdo se aina class 10 gi hostel da leiringai thengnarkiba thogdo amagi warini asumna matam aduda akhoi lekaidagi sonia kobi imanabi amaga aiga hostel aduda chatnaba thorang tawrami sonia hariba imanabi asisu aina sahi khara halami class manager agasu lekai amada leminarakpana aingonda ise haina adum kawi masigi matung sonia gi imaga akhoi imagana okto ama wairaga ibani bo hostel aduda thinbirami akhoina mafam aduda hek yobada imanaba mayam amasu akhoi lakani haibaduda ngaiduna leirami ibani gi leifamsu makoina ningthijana sinbirami ngayak lairagadi akhoibo mafam aduda thambiramlaga ima hoichu satki mafam adu sungalingai matamdadi isada karimata khalamdi adubu numidang waram tasalakpa kitang hek mamsalakpagadi karigino khangde aigi isada kithik kirum mafam adu isada ihei hainaramdi maramdi akoina leiriba hostel aduge koibadu
School adugi founder dugi laikhidraba imung manung mapa mapusingi phura mayam amasu campus dugi koibada pareng khinduna lei. Anambana madu hek urubada isada akiba amasu phauraki. Ahamba numit adudi kirasu kina karisu tawdana ahing aduma lenki. Adubo kitang hek mamsalakpagadi isada amuk hekta kijarami. Akoina leiriba hostel adugi nupisingna leiriba ka adusu wachetna kharaga leibak teiraga saba oirami. Tawbadabu nupasingna leiriba ka adudi akoina leiriba ka sidagi khara sapharami. Mafam aduda akoi layusu haibani. Adubo nupadagi nupina masing yamna leibana makoigi ka adudi pi akoina leiriba sina chawi aduna sida sum leirage haiduna ka aduda phamung pareng tharga punna leiminarami. Tumba soidi aiga lakminarakpa Soniaga tuminarami. Maduda aidi phaklang kachil lomda thangaga su tumi. Asumna mafam maduda leiba numit nini surakpadagidi akoi class tawba hauraki. School adu suti ek thakibaga lower class ki room da sangduna oja singna khuibu lairik takpirami. Akoina class loiraga tungana campus adugi field da satuna ingna sikna itom da lairik su pajarami. Matam maduda sar madam warden khaina su round satuna khuibu senabi lairik su takpirami. Tawbadabu aidi matam pumbada class tawringai amadi lairik paringai karino khangdi sada school adugi campus field aduda nupi ama chalaga leibagum aigi wakhanda adum urami. Class tawringai desu field aduda leithoga hekek adum yeng masi punamagasi aiga bench amada phaminaba neha kobi imanabi amanadi aigi mong matau singase loina khangi. Aduga wafam amana aiga class manariba imanabi singadusu aina sahi loina halli. Maduna school adugi founder nasu engonda sumna haibi Puspa nangna makoi singase senagadabani maramdi nangna makoidagi khara senior oire aina su makoida nangonda ise kohangi maramdi hayangwai nangna makoida wama hairubada khana chainaba thoraktanaba hairaki madudai su hoi char khumami. Adubu nongmadi numidang class tawringaida aina imanabi Nehada sumna hairami. Neha karigino khangde aidi akoi school ki campus field mayai sida nupi ma chalaga leibagum aigi wakhanda hekek ui. Maike yasomda su mai se leithoga hekta yengningba yenguraga su hekta ki asibu nangdi karimata khandabra hangami. Maduda Nehana amuk se nangi wakhanda oiramganida aidi karisu khande ise nang wakhan yamna khanjalamane hairaki. Numitugi numidang dasu akoi pung 12 khara helakpada phamungda tumnaba loina sangnarami. Matam maduda su khoina leiriba ka adusu leibaki phalanga oibaduda marakta ahoba khara lei. Maduda ina yenguba matamda school adugi campus aduda nupi ma chalaga leibagu maina urami. Madudagi su kiba himalakpadagi ahinga duma wakhanda mon khanjalaga tumtharami. Yumda leiringai dasu aidi horror story mayam amasu tai madunarasu khangde aige wakhanda oiraklibasi. Masigi matung matang khra leiragadi aiga bench amada phaminari bini hasu masada ima imoinu tongi haiduna imanabi kharana hainaraki. Mayumda su laisanga chaungna sarga lali hai. Maduda Nehada aina Neha aina hankaidi khangde nangdi nasada ima imoinu su sadongi hai. Ado ai wa mata hangjage karigino aina school asige field meaida nupi ama sum uribasibo masibo kanano nangdi lai tongbanina khangamgani amukta haibiro hairami. Matam maduda su Nehana ise karisu nattemi isege wakana sagalaga ubani hairaki. Maduda isu aige wakana oiramane khalami. Adubu nongmadi numidangda maitai mayekki class tawringai hostel aduda leiba nupa khara toilet chaluni haiduna satki. Ngahak leiragadi toilet chatkiba nupa sing adu yamna pakhana senaraki. Aduga sumna hairaki akoina toilet chatpada class 9 gi ka se lalaga lakpada room manungdagi table chair kuma singakpa makhola matari manungda yengubada su mi mata leiramde hairaki. Nongnini leiraga muk akoi numidang class loiraga akoi tungan khaidoknaraga room amamamda sangaga lairik parami. Numid adu aide classes ki room doina lairik parami. Aiga lakminaba imanabi Soniana class 5 ki room da lairik pai. Matam aduda Soniana lairik paringai nungkuk kumba khara chairi haiduna aigi nakta changsilaga ise Puspa nangna sanari ra hangaki. Maduda ina natte khummi adubo mana mukka aduda sangubada nungkup adu amuk chairi haiduna aigi nakta laaga aigi koibda kari lei yengami. Maduda karimata leiramdabadagi maso amuk magi kada sangki. Adubo handakti Sonia yamna pakhana ise Puspa hairamlaga mapanda senthok aichu kibadagi chenthorami. Numid adu akoi kiduna lairik amata panaramdi. Matangi numid ki numidang dasu akoi class loiraga
toilet chatpada class 9 10 ki room maduda table amuk singaki asumna sum tatana akiba kaya se thorakpadagi akoi chu kiduna founder ki toilet adu akoina matam khara sizinarami adubu mafam adomda su nongmadi founder ki toilet mapada coat amasu lei coat adu ki mapada phaijom kuyat ngata setpa miyoi ama akoina thengnarami akoi chu posakadu urubadagi kiduna laurami madudagi warden ga founder ki nupiduga thoraki akoi su makoida wari singadu tamami adubu makoina de akoina haijari badu thajabiramdi founder ki nupiduna su akoida cheiraki masigi matung weather su change laktuna khara khara ingba horaki maduda school adugi field me aida koi warden ga tawraga zaru mai thaduna mai tiami adubu akoina zaru do mai sum tharakpadagi zaru su loichelaki matam maduda founder na koida sumna hairaki nakoina zaru su mai sum tikpadagi loichele aduna mamangi lofam asi law yaiba loibage zaru mayam ama leibani masi lawraga tiu hairaki maduda koisu lofam adu tamna zaru honba chalami mafam adu su campus tu da leiba pura mayam aduga lalaga satturibani asumna zaru sing adu holaga lakpada imanabi ani ahum amasu nongalaga makoigi makong sing adu loina pongkhalaki madudagi makoisu mayumda layeng orani haiduna sakki adubu doctor yengasu pharaktabadagi makoigi parents laaga potsei honki imanabi sing adu su amuk khana lakhidre asumna isu yumda hallagi haiduna khanba horaki adubu nongma class tawringaida angakpa mataw amada akoi oja amana khoida sumna hairaki angangsa nakoibo school gi field campus me aisida nupi ma chalaga leiba ma hekek udro aidi adum ui asibo aigi wakhanara hairaki matamadu daidi sada tu khyau longna chongaki aduga mamangda aigi wakhana ugiba singadu asengba oirambadagi aisu gyan tadana wantharaki asumna thodo sedagi aisu yumda halaki aduga pekha su yumdagi chalaga tharami masigi matung 2019 na saida mo aigi sanupi amasu hostel aduda 10 thana ba leirami matam aduda su sanupi na engonda akoina mamangda thingnarkiba class 19 gi kada table chingakpadu hauji su makoigi matamda su tawri hairaki masini ma'am ngasigi rian horror story ngasigi di ma'am dagi kainana ba bidai laujari mathangi wari thagalakpada ma'am punna muk thengnarasi